ꯁꯣꯝꯗꯅ ꯂꯟ ꯍꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯂꯩꯅꯥꯕꯨ ꯎꯕꯗ ꯉꯛꯅ ꯌꯦꯡꯖꯩ꯫ ꯂꯩꯅꯥꯁꯨ ꯃꯗꯨ ꯃꯉꯥꯏ ꯂꯟꯕꯨ ꯎꯕꯗ ꯌꯦꯡꯉꯤ꯫ ꯂꯟꯅ ꯁꯣꯝ ꯂꯩꯅꯥ? ꯂꯩꯅꯥꯅ ꯃꯥꯅꯦ꯫ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯀꯝꯗꯧꯔꯦ? ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯂꯟ꯫ ꯂꯩꯅꯥ ꯇꯞꯅ ꯈꯨꯝꯃꯛꯏ꯫ ꯂꯟꯅꯁꯨ ꯅꯍꯥꯛ ꯊꯦꯡꯅꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕ꯫ ꯅꯪ ꯊꯦꯡꯅꯔꯕꯗꯤ ꯑꯩꯅ ꯍꯪꯒꯦ ꯈꯟꯕꯁꯦ ꯅꯪꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ꯫ ꯍꯪꯉꯣ ꯅꯪꯅ ꯍꯪꯗꯣꯏꯗꯣ꯫ ꯂꯟ ꯃꯃꯥꯏ ꯑꯗꯣ ꯑꯣꯟꯊꯣꯛꯆꯩ ꯑꯗꯨꯒ ꯇꯞꯅ, ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯂꯥꯠꯇꯨꯅ ꯉꯁꯤꯁꯨ ꯂꯥꯛꯂꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃ ꯍꯥꯏꯕꯗꯣ, ꯅꯣꯡꯗꯣꯜ ꯊꯛꯀꯤ ꯊꯥꯖ ꯃꯍꯥꯛꯀ ꯆꯥꯡꯗꯝꯅꯕꯗ ꯋꯥꯠꯂꯔꯣꯏꯗꯕ ꯃꯤꯡꯁꯨ ꯊꯥꯖ ꯃꯍꯥꯛꯇꯅꯤ ꯂꯩꯅꯥ꯫ ꯂꯩꯅꯥ ꯂꯟꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯖꯩ꯫ ꯂꯟ, ꯅꯍꯥꯛ ꯃꯥꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯩꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯝꯂꯔꯣꯏ꯫ ꯃꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯊꯥꯔꯒꯦ ꯂꯩꯔꯕꯅꯤ ꯂꯩꯅꯥ꯫ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯂꯟꯅ꯫ ꯂꯩꯅꯥ ꯂꯟ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ ꯂꯟꯁꯨ ꯑꯗꯣ ꯊꯥꯖꯒꯤ ꯂꯩꯐꯝ ꯈꯪꯕ꯭ꯔꯥ? ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯥꯕꯨ ꯍꯥꯏꯅꯕ ꯊꯥꯒꯦ ꯍꯥꯏꯅ ꯑꯩ ꯂꯦꯞꯄꯦ ꯂꯩꯅꯥ꯫ ꯂꯟꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯍꯦꯟꯅ ꯊꯃꯣꯏꯗ ꯋꯥꯖꯩ꯫ ꯂꯟ, ꯃꯍꯥꯛꯀꯤ ꯃꯐꯝ ꯇꯥꯛꯂꯒꯦ꯫ ꯑꯗꯣ ꯃꯍꯥꯛꯀ ꯅꯪꯒ ꯊꯕꯛ ꯄꯨꯜꯂꯦ ꯍꯥꯏꯅ ꯇꯥꯏꯌꯦ꯫ ꯂꯟ ꯈꯤꯇꯪ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯣꯐꯤꯁꯇꯅ ꯃꯦꯗꯝ, ꯑꯗꯨꯒ ꯁꯤꯚꯤꯜꯗꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯊꯥꯖꯅꯦ ꯃꯍꯥꯛꯇꯤ ꯂꯩꯅꯥ꯫ ꯂꯩꯅꯥ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯣ ꯇꯩꯊꯣꯛꯆꯩ꯫ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯩ ꯇꯥꯛꯂꯒꯦ꯫ ꯁꯤꯗ ꯆꯠꯂꯣ, ꯑꯗꯨꯒ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯎꯔꯣ ꯂꯟ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯔꯅꯣ꯫ ꯄꯤꯔꯥꯡ ꯁꯤꯟꯊꯖꯩ ꯂꯩꯅꯥ꯫ ꯂꯟꯅ ꯀꯩꯒꯤꯅꯣ ꯅꯍꯥꯛꯅ ꯀꯞꯂꯤꯕꯗꯤ ꯂꯩꯅꯥ? ꯂꯩꯅꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨꯅꯦ ꯅꯈꯣꯏ ꯑꯅꯤ ꯊꯨꯡꯅꯍꯟꯅꯤꯡꯉꯦ, ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯅ ꯀꯔꯤ ꯇꯝꯂꯤꯕꯅꯣ ꯈꯪꯗꯦ ꯂꯟ꯫ ꯂꯟ ꯌꯥꯝꯅ ꯄꯥꯈꯠꯅ, ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯑꯩ ꯈꯪꯗꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯥ ꯈꯛꯇꯅꯦ, ꯑꯩ ꯑꯇꯩ ꯀꯅꯥꯝꯇ ꯈꯪꯗꯦ꯫ ꯂꯩꯅꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯅꯣꯡꯃ ꯅꯪꯒꯤ ꯁꯥꯏꯒ ꯂꯝꯕꯤ ꯃꯄꯥꯟꯗ ꯅꯨꯄꯤ ꯎꯅꯍꯧꯋꯤ ꯍꯥꯏꯅ ꯃꯥꯅ ꯇꯝꯃꯤꯗ꯫ ꯂꯟ ꯌꯥꯝꯅ ꯉꯛꯅ, ꯀꯔꯤ? ꯑꯩꯒꯤ ꯁꯥꯏꯒ? ꯇꯥꯅꯤꯡꯗꯦꯀꯣ꯫ ꯑꯩ ꯃꯥ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯊꯃꯣꯏꯗ ꯂꯥꯠꯄ ꯂꯩꯇꯤꯌꯦ꯫ ꯊꯃꯣꯏꯗ ꯑꯃꯨꯛꯇꯪ ꯍꯥꯞꯀꯦ ꯈꯜꯂꯤꯕ ꯑꯃꯗꯤ ꯍꯥꯞꯄ ꯑꯁꯦ ꯑꯃꯈꯛꯇꯅꯤ, ꯆꯠꯂꯤꯕꯁꯦ ꯑꯅꯤꯁꯨꯗꯕꯅꯤ ꯂꯩꯅꯥ꯫ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯅꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤꯕ ꯍꯥꯏꯔꯤꯕꯗꯨꯅ? ꯂꯟ ꯋꯥꯈꯜ ꯈꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯂꯝꯕꯤ ꯃꯄꯥꯟꯗ, ꯑꯣ ꯅꯣꯡꯃ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯃꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯣꯏꯔꯝꯃꯅꯤ꯫ ꯑꯩꯒꯤ ꯇ꯭ꯌꯨꯁꯟꯒꯤ ꯁꯥꯇ꯭ꯔꯅꯦ, ꯑꯗꯨꯗꯤ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯎꯅꯕꯅꯦ ꯂꯩꯅꯥ꯫ ꯂꯩꯅꯥꯅ, ꯌꯥꯔꯦ ꯂꯟ ꯇꯣꯛꯑꯣ꯫ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯂꯩꯅꯥ꯫ ꯆꯠꯂꯣ ꯅꯍꯥꯛ ꯃꯥꯒꯤ ꯃꯅꯥꯛꯇ, ꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯆꯪꯂꯒ ꯎꯅꯔꯨꯔꯣ꯫ ꯂꯟ ꯍꯔꯥꯎꯅ ꯆꯠꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ꯫ ꯑꯃꯨꯛꯁꯨ ꯂꯥꯎꯔꯛꯑꯝꯃꯤ ꯒꯦꯠꯇꯒꯤ, ꯂꯩꯅꯥ ꯑꯩ ꯆꯠꯂꯒꯦꯀꯣ, ꯑꯩ ꯅꯣꯡꯃ ꯁꯣꯏꯗꯅ ꯃꯥꯒ ꯂꯥꯛꯀꯦ꯫ ꯑꯁꯨꯝꯅ ꯂꯟ ꯊꯣꯛꯈ꯭ꯔꯦ, ꯎꯈꯤꯗꯔꯦ꯫ ꯂꯩꯅꯥꯗꯤ ꯂꯦꯞꯇꯨꯅ ꯂꯟꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯌꯦꯡꯖꯔꯤ꯫ ꯂꯟꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯂꯩꯅꯥ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯅ ꯈꯟꯖꯍꯧꯋꯤ꯫ ꯂꯟ, ꯑꯩꯒꯤ ꯏꯇꯥꯒꯤ ꯊꯃꯣꯏꯗ ꯅꯪꯇꯕꯨꯁꯨ ꯂꯥꯠꯄꯅꯦ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯕ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃꯅ ꯅꯍꯥꯛ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯈꯟꯕꯗꯒꯤ, ꯑꯩꯉꯣꯟꯗ ꯀꯞꯇꯨꯅ ꯇꯝꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯍꯥꯛꯀꯤ ꯁꯛꯇꯝꯁꯦ, ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯕꯅꯦ꯫ ꯀꯞꯇꯨꯅ ꯈꯟꯖꯔꯤ ꯂꯩꯅꯥ꯫ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯅ, ꯅꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯊꯥꯖ, ꯃꯍꯥꯛꯇꯤ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤꯅ ꯁꯨꯝ ꯑꯣꯏꯈꯤꯒꯗꯧꯔꯦ, ꯂꯨꯍꯣꯡꯈꯤꯒꯗꯧꯔꯦ ꯂꯟ꯫ ꯍꯤꯍꯤ ꯀꯞꯇꯨꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ ꯁꯣꯝꯗꯅ ꯂꯟ ꯍꯔꯥꯎꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯌꯧꯋꯥ, ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛ ꯇꯝꯖꯔꯨꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯟ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯅ ꯊꯥꯖ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ꯫ ꯃꯕꯨꯡ ꯃꯅꯝꯃ
ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯈꯨꯡꯒꯪ ꯎꯔꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯀꯁꯨ ꯁꯣꯝꯗꯅ ꯊꯣꯏꯕꯤ ꯌꯥꯝ ꯁꯥꯎꯅ ꯃꯄꯥꯒꯤ ꯀꯥꯗ ꯂꯥꯛꯂꯤ. ꯊꯣꯏꯕꯤꯅ ꯕꯕꯥ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ. ꯆꯥꯎꯕ ꯆꯪꯉꯛꯑꯣ. ꯊꯣꯏꯕꯤ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯃꯄꯥꯗ ꯀꯧꯔꯛꯏ. ꯕꯕꯥ. ꯆꯥꯎꯕ ꯌꯥꯝꯅ ꯉꯛꯅ ꯍꯩꯃꯥ ꯏꯆꯥ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯍꯦꯛꯇ ꯕꯕꯥꯒꯤ ꯅꯥꯛꯇ ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯏꯆꯥꯕꯣ? ꯕꯕꯥ ꯑꯩꯁꯦ ꯅꯍꯥꯛꯀꯤ ꯑꯄꯣꯛꯄ ꯅꯠꯇ꯭ꯔꯕꯁꯨ ꯅꯍꯥꯛꯀꯤꯗꯤ ꯅꯆꯥ ꯅꯠꯇꯕ꯭ꯔꯥ? ꯊꯣꯏꯕꯤ ꯀꯩꯗꯧꯔꯦ? ꯉꯁꯤꯗꯤ ꯏꯆꯥꯁꯦ ꯃꯥꯏꯊꯣꯡ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ. ꯃꯊꯧ ꯃꯁꯛ ꯈꯪꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯗꯕ ꯌꯥꯎꯔꯛꯇ꯭ꯔꯕ ꯑꯩꯒꯤ ꯏꯆꯥ ꯑꯣꯐꯤꯁꯥꯔ ꯊꯣꯏꯕꯤꯅꯤꯅꯦ. ꯊꯣꯏꯕꯤ ꯄꯤꯔꯥꯡ ꯑꯗꯣ ꯂꯦꯞꯇꯅ ꯆꯤꯟꯊꯔꯛꯏ. ꯕꯕꯥ ꯑꯩꯅ ꯁꯤꯗ ꯂꯩꯕꯗ ꯀꯌꯥꯝ ꯀꯥꯏꯔꯗꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯔꯤꯕꯅꯣ? ꯆꯥꯎꯕꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯍꯥꯛꯅ ꯑꯁꯨꯛ ꯋꯥꯔꯧꯔꯤꯕ ꯑꯁꯤꯗꯤ. ꯊꯣꯏꯕꯤ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯑꯩ ꯋꯥꯔꯧꯕ ꯇꯧꯖꯗꯦ. ꯑꯦꯛꯇꯤꯚ ꯁꯔꯚꯤꯁꯀꯤ ꯊꯕꯛꯅꯤ. ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯑꯩ ꯂꯣꯏꯅ ꯌꯥꯒꯅꯤ, ꯂꯧꯒꯅꯤ. ꯑꯗꯨꯗꯤ ꯅꯠꯇꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯠꯇꯗꯤ ꯄꯤꯗꯅ ꯑꯩꯕꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯤ ꯃꯔꯝꯗꯣ ꯀꯔꯤꯒꯤꯅꯣ ꯕꯕꯥ? ꯆꯥꯎꯕꯅ ꯏꯄꯥꯁꯨ ꯌꯥꯅꯅꯕ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯆꯠꯇꯅꯕ. ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ. ꯅꯪꯒꯤ ꯅꯅꯦ ꯑꯃꯗꯤ ꯃꯈꯣꯏꯅ CMꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯈꯤꯕꯅ ꯏꯄꯥꯒꯤ ꯄꯥꯡꯒꯜ ꯂꯩꯈꯤꯗꯤ ꯏꯆꯥ ꯊꯣꯏꯕꯤ. ꯕꯕꯥ ꯂꯝꯗꯝ ꯑꯁꯦ ꯃꯈꯣꯏꯒꯤ ꯅꯠꯇꯦ. ꯃꯈꯣꯏꯗꯤ ꯁꯨꯃꯇꯪꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯈꯛꯇꯅꯤ. ꯕꯕꯥꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯣꯔꯁꯀꯤ ꯃꯀꯣꯛꯅꯤ. ꯏꯀꯥꯏ ꯈꯨꯝꯅꯔꯤꯕꯅꯤ. ꯂꯥꯏꯐꯇꯥꯏꯝꯅꯤ ꯕꯕꯥ. ꯃꯈꯣꯏꯗꯤ ꯁꯨꯃꯇꯒꯤ ꯆꯍꯤ 5 ꯈꯛꯇꯅꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯕꯅꯤꯅ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯨꯒꯅꯤ? ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯦ ꯁꯔꯚꯤꯁꯇ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ. ꯑꯣ ꯕꯕꯥꯁꯨ ꯃꯈꯣꯏꯕꯨ ꯀꯤꯔꯦ ꯅꯠꯇ꯭ꯔꯥ? ꯃꯈꯣꯏꯒꯤ ꯌꯀꯥ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯉꯁꯤꯗꯤ? ꯊꯃꯣꯏ ꯁꯦꯡꯅ ꯑꯣꯐꯤꯁꯥꯔ ꯑꯣꯏꯌꯣ. ꯃꯈꯣꯏꯅ ꯁꯤꯗ ꯆꯪꯉꯛꯐꯝ ꯊꯣꯛꯇꯦ. ꯀꯩꯁꯨ ꯂꯩꯇꯕ ꯑꯩꯕꯨ ꯀꯩꯁꯨ ꯃꯔꯝ ꯂꯩꯇꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯣ ꯍꯥꯏꯗꯨꯅ ꯕꯕꯥꯅ ꯌꯥꯔꯤꯕꯁꯦ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏꯔ ꯕꯕꯥꯁꯦ? ꯆꯥꯎꯕꯅ ꯊꯣꯏꯕꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯃꯄꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯅꯣꯡꯃꯩ ꯁꯠꯇꯣꯔꯛꯏ. ꯕꯦꯜ ꯅꯨꯡ ꯇꯨꯄꯤ ꯂꯣꯏꯅ ꯁꯠꯇꯣꯔꯛꯏ. ꯕꯕꯥ ꯂꯝꯗꯝ ꯑꯁꯦ ꯑꯆꯨꯝꯕ ꯇꯧꯕ ꯌꯥꯗ꯭ꯔꯕ ꯂꯝꯗꯝꯅꯤ ꯅꯆꯥ ꯈꯪꯖꯩ. ꯉꯁꯤꯗꯒꯤꯗꯤ ꯅꯆꯥꯁꯨ ꯇꯣꯉꯥꯟꯕ ꯁꯃꯥꯖ ꯑꯁꯤꯒꯤ ꯌꯦꯛꯅꯕ ꯑꯣꯏꯈ꯭ꯔꯒꯦ. ꯊꯦꯡꯛ ꯌꯨ ꯁꯔ. ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯄꯨꯂꯤꯁꯀꯤ ꯁꯤꯟꯐꯝ ꯑꯁꯤꯗꯒꯤ ꯏꯁꯥꯅ ꯌꯥꯅ ꯊꯥꯗꯣꯛꯆꯔꯦ. ꯊꯣꯏꯕꯤ ꯁꯂꯥꯝ ꯀꯣꯠꯂꯝꯂꯒ ꯀꯞꯇꯨꯅ ꯊꯣꯛꯈꯤ. ꯆꯥꯎꯕ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯤꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯀꯩꯁꯨ ꯃꯆꯥꯗ ꯍꯥꯏꯖꯕ ꯉꯝꯖꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ. ꯃꯆꯥꯒꯤ ꯇꯨꯄꯤ, ꯕꯦꯜ, ꯅꯣꯡꯃꯩ ꯑꯃꯗꯤ ꯈꯥꯝꯕ ꯉꯝꯗ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤ ꯌꯦꯡꯖꯗꯨꯅ. ꯁꯣꯝꯗꯅ ꯂꯟ ꯍꯔꯥꯎꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ. ꯂꯟꯅ ꯊꯥꯖ. ꯖꯦꯝꯁꯅ ꯀꯅꯥꯅꯣ ꯏꯕꯨꯡꯉꯣ? ꯊꯥꯖꯕꯨ. ꯖꯦꯝꯁꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥ? ꯂꯟ ꯃꯈꯥ ꯇꯥꯔꯛꯏ. ꯑꯩ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ DSPꯅꯤ. ꯖꯦꯝꯁꯅ ꯃꯍꯥꯛꯇꯤ ꯊꯕꯛ ꯑꯃ ꯆꯠꯈꯤꯅꯦ. ꯀꯩ ꯂꯩꯔꯦ? ꯀꯩꯅꯣꯝ ꯈꯛꯇ ꯁꯨꯝ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦ. ꯖꯦꯝꯁꯅ ꯃꯍꯥꯛ ꯂꯥꯛꯂꯒ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ. ꯑꯗꯣ ꯅꯪꯉꯣꯟꯗꯩꯗꯤ ꯐꯝ ꯆꯥꯎꯕ ꯅꯠꯇ꯭ꯔꯣ ꯃꯥꯅ? ꯆꯥꯎꯋꯦ. ꯖꯦꯝꯁꯅ ꯑꯗꯨꯗꯤ ꯃꯦꯗꯥꯝ ꯀꯧꯅꯦ. ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯦ. ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯃꯒꯨꯟ ꯃꯥꯡꯍꯟꯒꯅꯨꯅꯦ. ꯂꯟꯅ ꯍꯣꯏ ꯑꯩ ꯀꯧꯖꯒꯦ. ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ? ꯈꯪꯗꯦꯅꯦ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ. ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅꯕꯒꯤ ꯆꯠꯈꯤꯕꯅꯤ. ꯀꯔꯤ? ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ? ꯁ꯭ꯋꯥꯏ ꯂꯥꯎꯋꯤ ꯂꯟ. ꯀꯅꯥꯒ? ꯖꯦꯝꯁ ꯃꯈꯥ ꯇꯥꯔꯛꯏ. ꯃꯩꯔꯥꯕꯥꯅ ꯑꯩꯒꯤ ꯏꯇꯥꯎ ꯑꯃꯈꯛ ꯂꯩꯌꯦ. ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯤꯗ ꯏꯕꯨꯡꯉꯣ. ꯂꯟ ꯈꯪꯍꯧꯗꯅ ꯃꯤꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ. ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯁꯠ ꯇꯩꯊꯣꯛꯆꯩ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯔꯨꯈꯤꯒꯦ. ꯄꯦꯔꯤ ꯍꯥꯏꯔꯤ ꯂꯟ. ꯖꯦꯝꯁꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩ ꯍꯥꯏꯔꯒꯦ ꯃꯤꯡꯕꯨ ꯂꯟ ꯍꯥꯏꯕꯤꯌꯣ. ꯍꯣꯏ ꯐꯔꯦ. ꯑꯗꯨꯗꯤ ꯖꯦꯝꯁꯅ ꯍꯥꯏꯔꯤ. ꯂꯟ ꯃꯈꯥ ꯇꯥꯔꯝꯗ ꯃꯤꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯃꯛꯃꯛꯁꯤꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ. ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯦ. ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯒꯥꯔꯤ ꯊꯧꯔꯔꯤ. ꯁꯨꯝ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯑꯗꯣ ꯈꯪꯈꯥꯝ ꯈꯥꯝꯃꯤ. ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯉꯤ. ꯍꯣꯇꯦꯜꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯁꯥꯔ ꯀꯩ ꯇꯧꯁꯤꯒꯦ? ꯂꯟ ꯃꯤꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯁꯠ ꯇꯩꯊꯣꯛꯆꯩ.
ꯑꯣꯁꯤꯗꯣ ꯕꯣꯇꯜ 2 ꯈꯛꯇ ꯄꯤꯕꯤꯔꯛꯎꯕ. ꯊꯦꯡꯛ ꯌꯨ ꯁꯥꯔ. ꯂꯟ ꯃꯆꯤꯟꯗ ꯁꯣꯟꯖꯩ. ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀꯤ ꯑꯩꯅ ꯀꯌꯥꯗ ꯋꯥꯖꯔꯛꯄ ꯀꯅꯥ ꯑꯃꯠꯇꯁꯨ ꯉꯁꯤ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯤ. ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯀꯞꯆꯩ ꯇꯞꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ. ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯔ ꯁꯤꯗ ꯂꯩꯔꯦ, ꯆꯥꯅꯕꯁꯨ ꯁꯤꯗ ꯂꯩꯔꯦ. ꯂꯟ ꯃꯈꯨꯝ ꯍꯥꯡꯗꯣꯛꯏ, ꯃꯨꯟꯅ ꯌꯦꯡꯖꯩ. ꯃꯄꯨꯟꯁꯤꯗ ꯅꯨꯡꯁꯤ ꯄꯣꯠꯂꯨꯝ ꯄꯨꯔꯛꯇ꯭ꯔꯤꯕ ꯂꯟꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯔꯔꯦ. ꯃꯩꯆꯥꯛ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ. ꯃꯁꯥꯅ ꯑꯁꯥ ꯀꯥꯎꯔꯦ. ꯌꯨ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯈꯧꯕꯨꯝ ꯊꯟꯅ ꯊꯛꯂꯤ. ꯕꯣꯇꯜ ꯑꯗꯨ ꯊꯥꯡꯗꯩ. ꯂꯟ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ. ꯊꯥꯖ, ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯊꯥꯖꯅꯦ. ꯅꯍꯥꯛ ꯀꯅꯥꯒꯤꯁꯨ ꯑꯣꯏꯈꯤꯕ ꯌꯥꯔꯣꯏꯌꯦ. ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯑꯁꯦ ꯅꯍꯥꯛ ꯇꯥꯕꯤꯔꯔꯣꯏꯗ꯭ꯔꯥ? ꯂꯟ ꯃꯆꯤꯟꯗ ꯁꯣꯟꯕꯁꯨ ꯂꯦꯞꯇꯦ, ꯌꯨ ꯊꯛꯄꯁꯨ ꯂꯦꯞꯇꯦ. ꯄꯤꯔꯥꯡ ꯇꯩꯊꯣꯛꯂꯒ ꯌꯨꯒ ꯈꯔ ꯉꯥꯎꯔꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤ. ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ. ꯁꯣꯝꯗꯅ ꯊꯥꯖ ꯍꯔꯥꯎꯅ ꯌꯨꯝ ꯆꯪꯉꯛꯏ. ꯁ꯭ꯀꯣꯔꯠ ꯃꯌꯥꯝꯅ ꯏꯟꯅꯔꯛꯂꯤ. ꯊꯥꯖ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯕꯦꯝ ꯇꯝꯅ ꯆꯪꯁꯤꯜꯂꯤ. ꯊꯥꯖꯅ ꯏꯅꯝꯃ. ꯕꯦꯝ ꯊꯥꯖꯕꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯨꯔꯕ ꯃꯥꯜꯂꯤ. ꯄꯤꯔꯥꯡ ꯁꯤꯟꯊꯖꯩ. ꯃꯈꯣꯏꯅꯤ ꯇꯤꯡꯊꯣꯛꯇꯨꯅ ꯊꯥꯖꯕꯨ ꯀꯣꯟꯒꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ. ꯊꯥꯖꯁꯨ ꯃꯅꯝꯃꯕꯨ ꯀꯧꯗꯨꯅ ꯀꯣꯟꯁꯤꯟꯖꯩ. ꯕꯦꯝꯅ ꯍꯦ ꯑꯉꯥꯎꯕꯤ, ꯀꯩ ꯀꯞꯂꯤꯕꯅꯣ? ꯁꯦ ꯀꯞꯀꯅꯨꯁꯦ. ꯊꯥꯖꯗꯅ ꯌꯨꯝꯗ ꯂꯥꯛꯄꯕꯨ ꯀꯩ ꯂꯩꯒꯦ ꯅꯪꯕꯣ? ꯊꯥꯖ ꯈꯔ ꯋꯥꯔꯧꯔꯞ ꯇꯧꯅ ꯊꯣꯛꯂꯛꯏ ꯈꯣꯠꯂꯛꯏꯒ ꯑꯃꯠꯇ ꯍꯥꯏꯗꯦ. ꯑꯩꯁꯦ ꯂꯝꯂꯥꯟꯕ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯈꯪꯗꯦ. ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ. ꯁꯦ ꯃꯇꯥꯡꯅ ꯌꯥꯅ ꯇꯧꯏꯅꯦ. ꯍꯥꯏꯗꯤ ꯍꯥꯏꯈꯤꯕꯅꯦ ꯖꯦꯝꯁꯇꯕꯨꯗꯤ. ꯗꯗꯥꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ. ꯑꯩꯗꯤ ꯃꯤꯉꯣꯟꯗꯒꯤ ꯇꯥꯕꯅ ꯈꯪꯕꯅꯦ ꯏꯅꯝꯃ ꯍꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕ. ꯑꯣ ꯐꯔꯦꯁꯦ, ꯂꯥꯛꯑꯣ ꯆꯪꯂꯁꯤ ꯏꯃꯨꯡꯗ. ꯕꯦꯝ ꯊꯥꯖꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ. ꯊꯥꯖꯅ ꯏꯅꯝꯃ, ꯀꯩꯒꯤꯅꯣ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯪꯒꯣꯏꯗ ꯂꯩꯔꯤꯕꯁꯤꯅ? ꯍꯩꯃꯥ, ꯅꯪ ꯇꯥꯗ꯭ꯔꯤꯕꯣ? ꯍꯟꯗꯛꯅꯦ ꯅꯣꯏꯒꯤ ꯗꯗꯥꯁꯦ ꯕꯣꯠ ꯂꯦꯞꯀꯅꯤ ꯍꯥꯏꯕꯗꯣ. ꯑꯗꯨꯗꯤ ꯑꯩ ꯇꯥꯗ꯭ꯔꯤꯅꯦ. ꯑꯁ ꯕꯣꯠꯀ ꯂꯦꯞꯇꯅ ꯒꯣꯚꯔꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤ ꯃꯥꯅ. ꯍꯣ ꯊꯥꯗꯣꯛꯑꯦ, ꯕꯣꯠ ꯂꯦꯞꯀꯅꯦꯅ, ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯅꯤꯅ. ꯍꯥꯏꯅꯕꯒ ꯌꯥꯗꯦ. ꯑꯩꯁꯨ ꯂꯦꯞꯀꯦ ꯇꯧꯔꯝꯕꯅꯦ. ꯏꯅꯝꯃꯁꯨ MLA ꯃꯤꯔꯥꯕꯥꯏ ꯑꯣꯜꯂꯒꯦ ꯍꯥꯏꯔꯣ? ꯍꯣꯏ ꯍꯣꯏ ꯑꯣꯜꯂꯒꯦ ꯇꯧꯔꯨꯔꯕꯅꯦ. ꯃꯤ ꯊꯤꯛ ꯇꯧꯒꯦ ꯇꯧꯕꯅꯦ. ꯑꯗꯣ ꯅꯪ ꯗꯗꯥꯅꯅꯦ ꯂꯦꯞꯄꯒꯦꯅ ꯂꯦꯞꯈ꯭ꯔꯦ. ꯑꯣ ꯌꯥꯝ ꯇꯧꯊꯔꯝꯃꯤ ꯖꯥꯅꯤꯅꯦ. ꯑꯗꯣ ꯏꯅꯝꯃ, ꯑꯩꯅ ꯂꯥꯛꯏꯁꯦ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯦ. ꯕꯦꯝꯅ ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ? ꯀꯣꯛ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ. ꯏꯅꯝꯃ, ꯑꯩ ꯂꯨꯍꯣꯡꯂꯒꯦꯅ ꯑꯗꯣ ꯍꯥꯏꯒꯦ ꯂꯥꯛꯄꯅꯦ. ꯕꯦꯝ ꯁꯤꯊ ꯅꯣꯛꯆꯩ. ꯌꯥꯔꯦ, ꯂꯨꯍꯣꯡꯕ ꯃꯇꯝ ꯆꯥꯔꯦ. ꯆꯍꯤꯁꯨ ꯌꯧꯔꯦ ꯅꯪ. ꯑꯗꯣ ꯗꯗꯥꯗꯤ ꯀꯥꯏꯗ ꯂꯩꯒꯦ? ꯅꯪ ꯗꯗꯥꯗꯤꯅꯦ ꯑꯥꯗ ꯂꯩꯈꯤ, ꯗꯦꯜꯂꯤꯗ. ꯊꯕꯛꯇꯨꯒꯤ ꯆꯠꯈꯤꯌꯦ. ꯀꯩꯀꯩꯅꯣ ꯍꯥꯏꯅꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ? ꯊꯥꯖꯅ ꯑꯁ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ? ꯍꯩꯃꯥ, ꯑꯩꯅ ꯌꯥꯔꯁꯤꯗꯤ. ꯅꯨꯄꯥꯗꯨꯕꯨ ꯀꯝꯗꯧꯒꯦ? ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯂꯥꯛꯑꯣ, ꯗꯗꯥꯒ ꯏꯅꯝꯃꯒ. ꯍꯟꯗꯛ ꯊꯥꯁꯤꯗ ꯍꯣꯡꯒꯦꯅ ꯍꯥꯏꯅꯕꯅꯦ. ꯑꯁꯨꯛ ꯊꯨꯅ? ꯊꯥꯖ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ. ꯃꯇꯝ ꯀꯨꯏꯅ ꯑꯩꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯦ ꯇꯁꯦꯡꯅ ꯋꯥꯔꯦ ꯏꯅꯝꯃ. ꯑꯩ ꯂꯦꯞꯂꯦ ꯍꯧꯖꯤꯛꯇꯤ. ꯑꯩꯒꯤ ꯌꯨꯝꯕꯨꯗꯨꯒꯤ ꯃꯆꯥꯗꯅꯦ ꯑꯩꯅ ꯂꯨꯍꯣꯡꯗꯣꯏꯁꯦ. ꯃꯆꯥꯗꯣ ꯎꯔꯗꯤ ꯉꯛꯀꯅꯤ ꯏꯅꯝꯃꯁꯨ. ꯂꯥꯛꯑꯣꯀꯣ ꯏꯅꯝꯃ ꯑꯗꯨꯗꯤ. ꯕꯦꯝꯅ ꯏꯆꯟꯒꯤ ꯂꯨꯍꯣꯡꯕꯕꯨ ꯀꯩꯒꯤ ꯂꯥꯛꯑꯣꯏ? ꯅꯁꯥ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯦ. ꯑꯩ ꯍꯣꯔꯦꯟꯅꯦ ꯅꯪꯒꯤ ꯗꯗꯥꯗ ꯍꯥꯏꯔꯒꯦ, ꯑꯦꯔꯦꯟꯖ ꯇꯧꯔꯣ. ꯌꯥꯔꯦ ꯏꯆꯜ, ꯅꯨꯄꯥꯗꯨꯕꯨ ꯐꯔꯕꯗꯤ. ꯊꯥꯖ ꯅꯨꯡꯁꯤꯅ ꯃꯅꯝꯃꯒꯤ ꯈꯖꯥꯏꯗ ꯁꯤꯛꯇꯠꯂꯤ. ꯕꯦꯝꯅ ꯑꯩ ꯅꯥꯏꯍꯦ. ꯃꯤ ꯈꯖꯥꯏꯗꯣ ꯂꯥꯎꯕꯁꯤꯗ ꯍꯦꯛꯇ ꯁꯤꯛꯇꯠꯂꯤ ꯃꯤ. ꯑꯁꯨꯝꯅ ꯊꯥꯖ ꯑꯃꯗꯤ ꯕꯦꯝ ꯅꯣꯛꯑꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤ. ꯖꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ, ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦ. ꯁꯥꯂꯤꯅꯤꯁꯨ ꯊꯤꯔꯤ ꯌꯥꯝ ꯀꯟꯅ. ꯊꯥꯖꯅ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯅꯅꯕ, ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯕꯗꯤ ꯂꯩꯇꯦ. ꯂꯨꯍꯣꯡꯕꯗꯤ ꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯦ. ꯏꯅꯥꯛ ꯈꯨꯟꯕ ꯀꯥꯡꯕꯨꯅꯁꯨ ꯍꯥꯠꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ. ꯄꯨꯟꯁꯤꯕ ꯃꯇꯝ ꯈꯔꯗꯤ ꯑꯥꯗ ꯂꯩꯔꯛꯀꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗ ꯍꯥꯏꯔꯛꯏ. ꯂꯨꯍꯣꯡꯕꯁꯨ ꯌꯥꯔꯦ, ꯍꯣꯡꯉꯣ ꯍꯥꯏꯔꯦ. ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯃꯆꯟꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯇꯥꯔꯔꯤ. ꯑꯃꯔꯣꯝꯗꯅ ꯂꯥꯏꯖꯁꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯊꯥꯖꯅ. ꯊꯤꯕ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦ. ꯏꯅꯥꯛꯈꯨꯟꯕ ꯍꯣꯏꯗ ꯂꯩꯔꯤꯕ ꯖꯨꯂꯦꯠ ꯑꯃꯗꯤ ꯁꯛꯈꯪꯗ꯭ꯔꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯥꯒꯤꯗꯒꯤ ꯅꯨꯡꯁꯤꯕ ꯐꯥꯎꯅꯔꯛꯂꯕ ꯃꯥꯜꯂꯤ ꯊꯃꯣꯏꯗ. ꯍꯣꯝ ꯑꯗꯨꯗ ꯂꯩꯅꯥꯗꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯀꯠꯊꯣꯛꯂꯒꯦ ꯂꯦꯞꯇꯨꯅ ꯂꯩꯔꯤ.
ꯑꯗꯨꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯒꯤ ꯐꯅꯅꯕꯇ ꯈꯜꯂꯛꯄ ꯂꯥꯏꯖꯒꯤ ꯃꯕꯨꯡꯅꯤ ꯍꯥꯏꯔꯤꯕ ꯌꯨꯍꯦꯟꯕ ꯀꯣꯏꯊꯤ ꯊꯤꯔꯤ ꯊꯥꯖꯅ꯫ ꯊꯥꯖ ꯄꯥꯡꯊꯣꯛꯀꯗꯕ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕꯤ ꯌꯨꯝꯗ ꯂꯩꯈ꯭ꯔꯦ꯫ ꯆꯥꯗ ꯊꯛꯇ ꯀꯩꯁꯨ ꯍꯥꯏꯗ ꯃꯥꯒꯤ ꯇꯧꯒꯗꯕ ꯇꯧꯗꯨꯅ ꯊꯕꯛꯇꯒꯤꯁꯨ ꯄꯣꯊꯥꯈ꯭ꯔꯦ꯫ ꯃꯃꯥ ꯄꯨꯔꯅꯤꯃꯥ ꯊꯣꯏꯕꯤꯒꯤ ꯈꯟꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯩꯔꯥꯕ ꯖꯦꯝꯁꯁꯨ ꯖꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯇꯝ ꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯅꯣꯡꯃ ꯏꯅꯥꯈꯨꯟꯕꯅ, "ꯁꯨꯔꯦꯟ, ꯕꯣꯠꯇꯤ ꯀꯨꯏꯗ꯭ꯔꯕꯅꯤ, ꯊꯥ 3ꯃꯨꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ? ꯀꯦꯁꯇꯨꯕꯨꯗꯤ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏꯅ ꯉꯝꯂꯛꯂꯤ꯫ ꯔꯥꯖꯨꯒ ꯆꯥꯎꯕꯤꯒ ꯍꯥꯜꯂꯨꯕꯗꯣ ꯕꯣꯠꯁꯦ ꯃꯣꯏꯅ ꯀꯥꯈ꯭ꯔꯗꯤ ꯀꯝꯗꯧꯅꯤ? ꯈꯜꯂꯨꯅꯦ ꯅꯣꯏꯁꯨ." ꯁꯨꯔꯦꯟꯅ, "ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ ꯕꯣꯁ, ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯕꯨ ꯍꯥꯠꯀꯅꯤ꯫ ꯃꯥ ꯃꯆꯜꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯅꯅꯕ ꯊꯣꯛꯂꯛꯀꯅꯤ ꯁꯣꯏꯗꯅ꯫ ꯃꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯅꯤ." ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯤ ꯁꯛꯈꯪꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯣ ꯁꯛꯈꯪꯗ꯭ꯔꯕ ꯃꯥꯒꯤ ꯀꯥꯗ ꯆꯦꯜꯂꯛꯏ꯫ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯏ꯫ ꯄꯨꯟꯁꯤꯕ ꯐꯣꯟ ꯄꯥꯏꯈꯠꯂꯛꯏ꯫ "ꯍꯜꯂꯣ, ꯏꯇꯥꯎ, ꯀꯩ ꯄꯥꯎ ꯂꯩꯔꯦ ꯍꯥꯏꯔꯛꯑꯣ." ꯁꯛꯈꯪꯗ꯭ꯔꯕꯅ, "ꯏꯇꯥꯎ, ꯅꯪ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯣ ꯍꯥꯏꯔꯛꯑꯣ." ꯄꯨꯟꯁꯤꯕꯅ ꯈꯨꯝꯃꯛꯏ, "ꯑꯩ ꯂꯥꯛꯂꯤꯕ ꯇꯥꯡ 30ꯁꯤꯗ ꯊꯣꯛꯂꯛꯀꯅꯤ, ꯏꯆꯜ ꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ꯫ ꯀꯩꯗꯧꯔꯒꯦ?" ꯁꯛꯈꯪꯗꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯆꯦꯛꯁꯤꯟꯅ ꯊꯣꯛꯂꯛꯑꯣ, ꯅꯍꯥꯛꯄꯨ ꯍꯥꯠꯅꯕ ꯁꯤꯟꯅꯈ꯭ꯔꯦ, ꯅꯠꯇ꯭ꯔꯒꯅ ꯀꯤꯗꯅꯦꯞ ꯇꯧꯕ." ꯄꯨꯟꯁꯤꯕꯅ, "ꯍꯣꯏ, ꯏꯇꯥꯎꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯕꯨ ꯁꯦꯟꯅꯕꯤꯔꯛꯄꯁꯦ ꯑꯩꯕꯨ ꯇꯧꯕꯤꯃꯜ ꯀꯩꯅ ꯎꯠꯀꯅꯤ? ꯑꯩ ꯈꯪꯗ꯭ꯔꯦ ꯏꯇꯥꯎ." ꯁꯛꯈꯪꯗꯕꯅ, "ꯑꯩ ꯃꯗꯨꯗ ꯊꯣꯏꯗꯣꯛꯇꯦ, ꯁꯦ ꯇꯣꯛꯑꯣ, ꯅꯨꯄꯥꯅ ꯀꯞꯄ ꯍꯧꯅꯗꯦ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯩꯁꯦ ꯅꯍꯥꯛꯀꯤ ꯅꯇꯥꯎꯅꯤꯅꯦ꯫ ꯐꯔꯦ, ꯑꯩ ꯊꯝꯂꯒꯦ, ꯈꯨꯗꯛꯀꯤ ꯄꯥꯎꯗꯣ ꯑꯩ ꯅꯉꯣꯟꯗ ꯐꯥꯎꯔꯛꯀꯦ." "ꯍꯣꯏ ꯏꯇꯥꯎ, ꯐꯔꯦ, ꯑꯩ ꯊꯝꯂꯒꯦ." ꯐꯣꯟꯗꯣ ꯊꯝꯂꯦ꯫ ꯁꯛꯈꯪꯗ꯭ꯔꯕꯅ ꯈꯟꯖꯔꯤ, "ꯃꯇꯝ ꯀꯌꯥꯗꯤ ꯁꯨꯔꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯄꯨꯝꯅꯃꯛ ꯈꯪꯅꯅꯕ ꯇꯧꯔꯛꯄ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯨꯍꯦꯟ, ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯃꯪꯈꯤꯕ ꯃꯪꯂꯥꯟ, ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯇꯧꯈꯤꯕ ꯕꯦꯠ ꯁꯣꯏꯗꯅ ꯃꯪꯐꯥꯎꯅꯔꯒꯅꯤ." ꯁꯛꯈꯪꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯣ ꯍꯔꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯥꯖ ꯀꯦꯁ ꯀꯌꯥ ꯇꯧꯔꯦ, ꯖꯣꯏ, ꯁꯥꯂꯤꯅꯤ, ꯂꯥꯏꯖꯥ ꯃꯈꯣꯏ ꯃꯥꯡꯈꯤꯕꯒꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯅꯤ ꯊꯥꯖꯅ, "ꯑꯔꯖꯨꯟ, ꯀꯩꯗꯧꯔꯦ? ꯂꯟ ꯑꯣꯐꯤꯁ ꯂꯥꯛꯇ꯭ꯔꯦ? ꯊꯣꯏꯕꯤꯒꯤ ꯃꯍꯨꯠ ꯑꯃꯁꯨ ꯂꯥꯛꯂꯤꯕꯁꯦ ꯃꯈꯣꯏꯗꯤ?" ꯑꯔꯖꯨꯟꯅ, "ꯃꯦꯗꯝ, ꯊꯣꯏꯕꯤꯗꯤ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯂꯟꯗꯤ ꯁꯨꯇꯤ ꯂꯧꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯁꯤꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯤꯁꯨ ꯍꯣꯠꯅꯔꯤ ꯍꯥꯏ." ꯊꯥꯖꯅ, "ꯂꯟ, ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯦ ꯀꯩꯅꯣ? ꯑꯩ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ." ꯊꯃꯣꯏꯗ ꯈꯟꯖꯔꯤ꯫ ꯑꯔꯖꯨꯟꯅ, "ꯃꯦꯗꯝ, ꯑꯗꯣ ꯑꯩ ꯀꯧꯕꯤꯕꯕꯨ? ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯈꯣꯏꯗ ꯁꯤꯟꯅꯈꯤꯕ ꯀꯦꯁ 3 ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯈꯣꯏ ꯀꯩꯝꯇ ꯊꯤꯒꯠꯄ ꯐꯪꯗ꯭ꯔꯤ꯫ ꯃꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ." ꯊꯥꯖꯅ ꯑꯔꯖꯨꯟꯗ ꯍꯥꯏꯔꯛꯏ꯫ ꯑꯔꯖꯨꯟ ꯃꯔꯨ ꯂꯨꯛꯊꯩ, "ꯌꯥꯝ ꯍꯩꯅ 3ꯃꯛ ꯊꯤꯕ ꯐꯪꯗ꯭ꯔꯤ, ꯑꯩꯈꯣꯏꯅꯁꯨ ꯐꯖꯅ ꯊꯤꯔꯕꯗ꯫ ꯅꯈꯣꯏꯒꯤ ꯄꯥꯋꯔꯗ ꯁꯣꯜꯂꯦ ꯇꯥꯛꯆꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯪꯕ ꯉꯝꯗ꯭ꯔꯤ, ꯑꯁꯤ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏ ꯑꯉꯝꯕ ꯍꯣꯠꯅꯖꯒꯦ ꯃꯦꯗꯝ." "ꯍꯣꯠꯅꯒꯦ ꯍꯥꯏꯕ ꯀꯌꯥ ꯁꯨꯔꯦ, ꯉꯁꯤ ꯐꯥꯎꯕ ꯍꯣꯠꯅꯗ꯭ꯔꯤ." ꯊꯥꯖ ꯁꯔꯣꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯑꯔꯖꯨꯟꯅ, "ꯉꯁꯤꯗꯤ ꯃꯦꯝ, ꯇꯟꯖꯥ ꯆꯥꯔꯦ, ꯋꯥ ꯑꯃ ꯍꯥꯏꯖꯒꯦ." ꯊꯥꯖꯅ, "ꯀꯩ ꯋꯥꯅꯣ?" "ꯃꯦꯝꯅ ꯅꯣꯡꯃ ꯌꯨꯍꯦꯟꯕ ꯍꯥꯏꯕ ꯃꯤꯁꯛ ꯑꯃ ꯊꯤꯌꯨ ꯍꯥꯏꯔꯛꯄꯗꯣ." ꯊꯥꯖ ꯈꯪꯅꯤꯡꯅ, "ꯌꯦꯁ, ꯑꯗꯨ ꯀꯩꯗꯧꯔꯕ?" "ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯦꯗꯔ ꯑꯃꯈꯛ ꯐꯥꯈꯤ, ꯃꯗꯨ ꯅꯥꯟꯊꯣꯛꯈꯤꯕꯅꯤ ꯃꯦꯗꯝ." ꯊꯥꯖꯅ, "ꯀꯝꯗꯧꯅ?" ꯉꯛꯅ ꯍꯪꯂꯦ ꯑꯃꯨꯛꯀꯁꯨ꯫ "ꯑꯗꯨꯒ ꯌꯨꯍꯦꯟꯒ ꯀꯔꯤ ꯃꯔꯤ?" ꯑꯔꯖꯨꯟ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯍꯥꯛ ꯑꯆꯨꯝꯕ ꯇꯧꯕ ꯌꯥꯋꯂꯨꯞꯅꯤ ꯈꯪꯏ, ꯑꯋꯥꯕ ꯎꯕ ꯌꯥꯗꯕ ꯍꯦꯛꯇ ꯀꯠꯊꯣꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯤꯡꯅ ꯇꯣꯝꯊꯤꯟ ꯀꯧꯏ ꯃꯦꯗꯝ." ꯊꯥꯖ ꯉꯛꯅ, "ꯀꯔꯤ ꯇꯣꯝꯊꯤꯟ?" "ꯌꯦꯁ ꯃꯦꯝ, ꯑꯗꯨꯒ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯐꯨꯔꯒ ꯍꯪꯕꯗ ꯈꯔꯗꯤ ꯇꯥꯛꯊꯣꯛꯑꯝꯃꯤ ꯃꯦꯝ." "ꯍꯥꯏꯌꯣ, ꯀꯩ ꯇꯥꯛꯂꯝꯂꯤꯕꯅꯣ ꯃꯍꯥꯛꯅ?" ꯑꯔꯖꯨꯟ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯌꯨꯍꯦꯟꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯐꯥꯎꯕ ꯑꯣꯏꯔꯕ ꯃꯥꯜꯂꯤ, ꯃꯄꯥꯟ ꯂꯝꯒꯤ ꯃꯦꯗꯝ꯫ ꯃꯍꯥꯛꯀꯤ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯍꯣꯝ ꯁꯥꯕ, ꯌꯨꯅꯤꯚꯔꯁꯤꯇꯤ, ꯍꯣꯁꯄꯤꯇꯥꯜ ꯀꯌꯥ ꯂꯩ ꯍꯥꯏꯔꯤ ꯃꯄꯥꯟ ꯂꯝꯗ꯫ ꯂꯥꯏꯔꯤꯛꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕ ꯑꯣꯏꯔꯕ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯁꯤꯈꯤꯕꯗꯒꯤ ꯆꯪꯉꯛꯄ ꯑꯣꯏꯔꯕ ꯃꯥꯜꯂꯤ." ꯊꯥꯖꯅ, "ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯅꯤꯡꯂꯤꯕꯁꯦ? ꯀꯔꯤꯅꯣ ꯑꯗꯨꯕꯣ? ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅꯤ ꯁꯤꯔꯥ?" "ꯃꯦꯗꯝ, ꯑꯩꯈꯣꯏꯅ ꯊꯤꯒꯠꯄꯗ ꯑꯀꯛꯅꯕ ꯑꯩꯈꯣꯏꯒꯤ CIDꯒꯤ ꯄꯥꯎꯗꯒꯤ ꯀꯟꯐꯥꯔꯝ ꯇꯧꯔꯦ, ꯃꯦꯝꯅ ꯍꯪꯂꯤꯕ ꯃꯤꯁꯛ ꯑꯁꯤ
ꯌꯥꯋꯣꯜꯐ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯍꯪꯒꯦ ꯇꯧꯕꯗ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯏ ꯆꯤꯡꯒꯣꯡ ꯑꯗꯨꯗ꯫ ꯈꯨꯠ ꯉꯥꯏꯍꯥꯛ ꯊꯣꯛꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯐꯣꯔꯁꯁꯨ ꯃꯤ ꯌꯥꯝꯕꯅ ꯇꯣꯝꯊꯤꯟꯕꯨ ꯄꯨꯈꯤ꯫ ꯑꯩꯈꯣꯏꯗꯤ ꯇꯣꯝꯊꯤꯟꯕꯨ ꯐꯠꯇꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯅ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯄꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯦꯝ, ꯑꯩꯈꯣꯏꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ, ꯅꯨꯡꯁꯤꯕ ꯈꯪꯉꯤ꯫ ꯉꯁꯤꯒꯤ ꯐꯝꯅꯥꯏꯕ ꯀꯌꯥꯅ ꯁꯦꯜ ꯂꯝꯖꯦꯜꯗꯅꯔꯤ ꯁꯦꯜ ꯆꯠꯅꯅꯕ ꯍꯣꯠꯅꯕꯗ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕ ꯃꯤꯁꯛꯅꯤ ꯈꯪꯉꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯉꯥꯡ, ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯋꯥꯅꯣꯝꯅꯕ ꯆꯠꯄꯗ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯗꯨ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯛꯈꯤꯕ ꯑꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯗꯨ ꯁꯤꯈꯤ ꯍꯥꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯆꯪꯉꯛꯄꯅꯤ ꯍꯥꯏꯔꯤ ꯊꯕꯛ ꯑꯗꯨꯗ꯫ ꯃꯦꯗꯥꯝ, ꯈꯨꯠ ꯊꯥꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛꯀꯤ ꯋꯥꯔꯤꯗ꯫ ꯃꯦꯝ, ꯃꯁꯤꯕꯨ ꯑꯩ ꯂꯥꯟꯕ꯭ꯔꯥ? ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯍꯥꯏꯔꯛꯏ ꯑꯔꯖꯨꯟꯅ꯫ ꯊꯥꯖ ꯁꯠ ꯍꯧꯒꯠꯂꯒ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯌꯨ ꯍꯦꯟꯕ ꯇꯣꯝꯊꯤꯟ꯫ ꯑꯔꯖꯨꯟꯅ, ꯌꯦꯁ ꯃꯦꯝ꯫ ꯊꯥꯖꯅ, ꯃꯈꯣꯏꯕꯨ ꯊꯤꯗꯕ ꯌꯥꯗꯦ꯫ ꯅꯈꯣꯏ ꯊꯤꯅꯅꯕ ꯇꯧ ꯌꯥꯝ ꯀꯟꯅ꯫ ꯍꯣꯏ ꯃꯦꯝ꯫ ꯑꯁꯨꯝꯅ ꯃꯇꯝ ꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯊꯥꯖꯒꯤ꯫ ꯃꯩꯔꯥꯕ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯀꯥꯗ꯫